Chhattisgarh के दंतेवाड़ा नक्सल सिंह प्लान तौरंबा शक्ति लेबा IED अमा पोखाइबदा ड्राइवर अमा यावना आर्मी पर्सनल तरा लेखिद्रे खोंगचोंग डिस्ट्रिक्ट के कुमराम विलेज को संसद आदर्श ग्राम योजना की मखादा MP डॉक्टर लोरो एस फोजेना मॉडल विलेज अमा ओइना सकंगले हाइना लाउथोख्रे थांगमैबन हिजम देवान लेकाइदा RK विद्याना थौरी यानदुना लेखिदबगे थौदोक यानिंदब फोंदोक्तुना कोयातोंग आंदोलन कैथलदा वागत मिफम चथख्रे वर्क्स मिनिस्टर गोविंदास कोंथौजमना इम्फाल यारिपोक लंबी सेमलगनी हाइना थाजब पिरकपदगी मतम कक्तना लंबी तिंगबगी खोंगजंग हंदोख्रे अमदे त्रिपुरा के खवाई डिस्ट्रिक्ट के मणिपुरी सिंगना नमना खुंदाबा गौरनगरदा नुपीलाल की मीतम अमा लाखलिबा अप्रैल की तांग कुंट्रादा माइकुम हांगदुकलगनी RS News Pirek Tabiriba Kwaipum Namokpo SILKY CHANAMBAM na taramnok chiri COVID-19 dagi ngakthoknaba khutuin hambiyu hand sanitizer siznabiyu mask upiyu fitaruk distance tambiyu yarba makai vaccine dose na kapthokpiyu checksin bana pumnamaki yai fabani hojik pau sandok na pichari छत्तीसगढ़ के दंतेवाड़ा नक्सल सिंगना शक्ति लेब बोम अमा पोखाहलकपदा ड्राइवर अमा यावना लानमी तरारोम लेखिद्रे हाइरे थाजब याबा पावगी मतुंगिना छत्तीसगढ़ के दंतेवाड़ा की अरुणपुर रोड आर्मी की पेट्रोलिंग पार्टी अमदा नक्सल सिंगना अटैक अदु ngasi nungtil chathakibani haire DRZ की टीम मदुना मखोई हेडक्वार्टर्स तमना गाड़ीदा हनलकपगी लंबीदा हाना नक्सल सिंगना अरुणपुर लंबीदा प्लान तौरंबा IED अदु पोखाइरकपदा गाड़ी अदु के ड्राइवर यावना आर्मी पर्सनल तरा लेखिदबनी हाइरे हौजिक फावबगी ओइना मियोई कया सोकपन यावकी हाइबदी खंगबंगमद्री हाइरे छत्तीसगढ़ की होम मिनिस्टर तोमरनद्वास साहुना थौदोगदु की मतंगदा यंगसिनकिबगा लोइनना थौदोक थोकफमदा रेस्क्यू टीम सिंग चंगसिनक्रे हाइरे इम्फाल की किलोमीटर 493 रोम लापना लेबा कामजोंग डिस्ट्रिक्ट की फुंगियार सब डिवीजन की मखादा लेबा कुमराम विलेज बो संसद आदर्श ग्राम योजना SAGY की मखादा लोक सभा MP ऑर्डर डॉक्टर लोरो एस भोजेना मॉडल विलेज अमो ओइना सकंगले हाइना लाउथोख्रे कामजोंग डिस्ट्रिक्ट की ओइना कुमराम विलेज असना मॉडल विलेज अमो ओइना सेमगतकदबा अहानबा खुल ओइरगने डिस्ट्रिक्ट एडमिनिस्ट्रेशन कामजोंग नसिंगना कुमराम विलेज प्लेग्राउंड दा ngasi पांगथोकिबा लॉन्चिंग प्रोग्राम दुदा MP डॉक्टर लोरो ना चीफ गेस्ट MLA Fungyar Kendra, KLA Siona, Guest of Honor, Deputy Commissioner Rangnamai Rang Peter na Functional President Amade, Village Hetman and Isaac na Special Guest Oina Sarukya Ke, Taramadu de MP Dr. Lorona, Hi, Kumram Village Po, Model Village Amo Oina Samgat Pada, DLO Signa Achopat Hodang Logadabane, Yumtong Koding da Apaba Ising, May, Sanitation Amade, Analay Kudong Chaba, Lehen Bagaloina, Angang Singbu Apaba Mahimasing Tambagi Kudong Chabasu. पिगदबने कुलसी की कुंजासंग नसु मॉडल सिटीजन अमा ओइबा ngamnaba miyam gi punsi mahing ase hongdokpa mathau tai haidina tungi mirol gi khallaga kunjasingna laina paisa tanba yanaba mayai kaba popi amade ganja thabagi thabak tawroidabane mahakna hai kamjong ase charakna square kilometer lising ani chamri pak chawba district ama oirabasu miyoi lising yankai romdamak leibane adubo chawkhat lambida yamna sothana leirisu haiki
थासिगी कुनिथोई द इम्फाल की थांगमैबन हिजम देवान लेकाई द मसागी चही कुदमरी सुरबी आरके निंगोल लाइस्ट्रम ओंगबी बिरियाना थौरी यानदुना लेखिदबगी थौदोक अदुबु यानिंगतबु फोंदोकलदुना ngasi आरकेसी कुयातोंग पोलम लेकाई न सिंदुना कुयातोंग आंदोलन कैथेलदा लेकाई दुगी इमाइबल सिना वाकत मिफम फमख्रे वाकत मिफम अदुदा सरुक याकिबा थांगमैबन पोलम लेकाई दगे ngangbom pramona थांगमैबन एरिया द थोख्रिबा थौदोक अदुबु यानिंगतबु फोंदोकलदुना मिसियासिका मरी लेदना सेमकेबा जॉइंट एक्शन कमिटी JSC मदी ऑर्गेनाइजेशन कयाना चंगसलक पखोंजंग खुदिंगमक्ता इमा इबेल सिंगना सगुतनबु वारेप लौरे हाइकी मागना मखा ताना हाइकिबदा इम्फाल मयोलदा असिगुम्बा नुपीदा चथबा ओट नेइबा अमसुंग मिहा चथरिबासी मतुंग नमुखना थोक्तनबा मणिपुर की चीफ मिनिस्टर एन बिरेनसु येंगसिनबियु अमदे मरा लेबसिंग अथुबा मतमदा पुथोक्तुना अहकबा चराक पिबियु हाइकी इमुंग असिना तबथीना मियोट मिय नायरगा हाथो पिरे हाथो इबा से मरम सिकी दमक्ता अखोई नुंगाइ जदरंग असे अखोई गराना से फमनि मतुंग दसु तौदनबा अखोई की लाइरिबा ऑर्गेनाइजेशन अदगी जेसिना जंगा खोंजंग खुदिंग मत अखोई सौगतकनी हायदना लेप्तरे हायबन एरिया दा सिगुमा थौदो से मतुंग दा अमोना थोकपिगनु थोकदनबसु होनाबियु अखोई सेम बिरेन दसु अखोइना हाइजरी अखोई मसिगी थौदो से इम्फान मयोल सिदा थोकपसे अखोई याम नुंगाइ जदे अदुगा अथु मतमदा मिहातपा इमुंग मनुंग से पुथोगा हक चरा पिबियु वाइना सेम बिरेन दसु अखोइना हन हाइजरी सिगी मतुंग तारकपदा मागी इमुंग मनुंग दा ओट नाइबा मपुरोइबा मने मपु अदई लाइरिबा मसि मनाव मखोई पुनमकना माबु तबथीबा मियोट मि लई ओइना नाइबिरे हायरेरगा हातु पिरिबसे अखोई याम पेंजादे लाइरिबा ऑर्गेनाइजेशन खुदिंगमंगनासु मतेंग पांगबियु मसिगी थबासे अमु हन्ना तौबिगनु हाइबसे थमजगे इम्फाल यारिपोक लंबी मतम कक्तना थिंगबगी कोंजंग हंतोक्रे वर्क्स मिनिस्टर गोविंदास कोंथौ जमगंगा से नोंथल पुंग मंगा ताबदा ऑल कोंगबरो यूनाइटेड क्लब्स ऑर्गेनाइजेशन की मिहुत सिंगो नदुना वारी सानरब मतुंग लंबी असि मतम गचुनाब मवोंगदा सेमनबगी थाजब पिरकपदगे खुदक्ते लंबी थिंगबगी कोंजंग हंतोखिबने मसिगी मतंगदा पाले बलेंगाक असगी माइकैदगे ngasi फाउबा पॉजिटिव ओइबा रेस्पॉन्स अमते पिरक्ट्री हाइरदना ngasisu इम्फाल यारिपोक लंबी की मफम कयादा मियामना लंबी थिंगबगी कोंजंग मखा ताना चथेखि मणिपुर मियाम की यामना मरु ओइबा लंबी अमा ओइरिबा इम्फाल यारिपोक लंबी सांगलबा मतम कयागी ममांगदगे लेंगाक नामदे मरिलेना अथॉरिटीना हन्ना यंगपिदबना मरम ओइरगा लंबी असगी परिंग लेबा ऑल कोंगबा रोड यूनाइटेड क्लब्स ऑर्गेनाइजेशंस अक्रुको अमदे मैरा पाइबिलुप कयाना मतम कक्तना लंबी असि थिंगजिनबगी खोंजंग अरांगदगी चंगसिनबा हौखिबने हाइरिबा लंबी असगी मफम खरदा मतेक मतेक ओइना लंबी सेमबा मदे था खरगी ममांगदा सेमकिबा लंबी फिवम का हेना सोक्चिलकपा मियामना थेंगनरे अदुमोइनमक मरिलेना अथॉरिटी अमदे लेंगाक असना फिवम सोक्चिलबा लंबी असि सेमबगी मतंगदा वाफम अमता फोंदोक्तना तुमिन लेसिनबगी थौसलसी मियामगी ओइना लाइबक थीबनी हाइना खोंजंगलोय अमना फोंदोरखी ममांग चाहिदा कयारा हाइजरे अद मते मते सेंबिरकपनी अद मते मते सेंबिरकपसी ngang की ओइना सेमबो इन तौबनीना खोइना मदुगी पेंजदबा अद हौजि हौजि मतजो थानी ओंगी ममांग द सेमी अदुबु लंबी जे लंबी ओइना लेरक्तेबसी मयाम पुनमुना जुम उइरबनी चलिबा खोलिबा मयामना अदुना यारगदी मतुंग कोइना चनबा याबा मओंगदा सेंबिनबगी दमता डिपार्टमेंट दा हाइजबसी मरी लेनबो अथॉरिटी दा हाइजबसी अगोय फना कुइरेना खोइना थमजे अदुबु मखा ताना मखोइना यामना पॉजिटिव ओइबा खोंथांजिंग लौखटपेक्तना वारी वताई सानदा अदुबा पोट पुछलअगदी खोंजंग जे खोइ लेपकनी हाबगी खोइ अदुमा थाजब लेजे All Manipur United Clubs Organization Amuko Amade Manipuri Literary and Cultural Forum Tripura Anina Kutsamnaduna Tripura ki Kawai District ki Manipuri Meitei Singna Namna Kundaba Mafamamu Oiriba Garnagarda Nipilalgi Mitam Ama Lakliba April ki Tang Kuntrada Maikum Hangduk Lagane Manipur ki Mapalamda Ihan Hanbo Oina Semgatpa Nipilalgi Mitamasi Cultural Program Kayagaloinina Amuko ki President Pairoism Nandu Luwangna Maikum Hangdukani Haina Amuko ki Secretary Publicity Nangasithokpa Cherol Aman Haire Hairiba Thoramasi ki Damak Amuko ki Masing Yamlaba Team Ama Thasi ki Kunmapalda Tripura ki Damak Kongsa Lagane कुमजा लिसिंग मचमापल कुंट्रा मापल गे दिसंबर की तांग तरानी थोइदा मणिपुर थोकिबा नुपिलालदा
Manipur gi nupisingna British ki mayok tu utkiba top topa thauna lingzeladuna matam pumbada Manipur amadi mapal lamda khundariba Manipuri singda maruaina Manipuri nupisingda atat akam leitana thauna gi inot amapire Manipur gi mapal lamda khundariba Manipuri singda matam chupada Manipuri nupisingi matik mathauna adu khanghanabagi pandamda amade Manipur gi wangmada khundariba Manipuri singna makhoi galaiminari ba atei phurup ki miyoi singi mamangda chauthokna leiba ngamnabagi wakhalonda Nupilal gi mitamasi khinbani haina amuko na haire Tripura da Nupilal gi mitamasi khinabagi damak tamateng pangbiraki ba kodingmak amuko gi maikai dege thagat pamadi tawimul khangbolakle Amukona Manipur gi athobi kaya gi mitam sing Manipur gi wangmada Manipuri sing na khundari ba mafam sing de khillabadi maduna Manipuri sing gi apun ba saktam amati pangal sagat pada mateng oibada natana adugumba Manipur gi athobi sing aduna puwari gi tangka kaya da lawkiba thodang adu nauhauna naning sing handana makoi dasu anawba thauna kaya lakani habase amuko gi achet pathazabane Maramaduna Manipur gi wangmada Manipuri sing na khundariba maroiba mapungoiba mafam singda Manipur gi athobi singi mitam sing masing hena kinabagi tharang aikoi pumnamak na paikhat minasi Manipur laingak nasu akhanaba tharang ama paikhat biduna Manipur gi athoba singi mitam kaya Manipur gi wangmada kinbiu mitam ama na leptana wari kaya liri mitam aduna liri ba wari aduna ngasigi mirol amadi tungda lakadaba mirolda mamal yamlaba kunai gi lan ama oina lehogadawribane Khwaidagi laiba madi asamba mawangda miyamda puwari gi maru aiba tangkak amagi wari liduna thauna haplibasi mitam asisu amane maramaduna Manipur gi wangmada makhatana maraibak nungsiba madi maraibaki damakta thawai thakraba iramdam gi athoba kaya gi mitam khinbada aikoi pumnamakna thawai yawminarasi haina amuko na miyamda apil tawrakle Manipur gi oina lakliba megi tang ama May Day asi bank sing suti oiragani haina Manipur gi governor gi mingda General Administrative Department gi Deputy Secretary Kosoni Phimuna ngasi thokpa order amana khanghalakle Taubal District ki Yaripok Singa Makhalaikai Sangai Lerakta laklaga heroin season naramba miyoi ama ngasi Singa Makhalaikai Welfare Club SMW Sina Faraga Rehabilitation Center amada sinakri haire Taudogosigi matangda SMW Sigi Secretary MD Akbar Ali Nahai kunasida miyoi ahum number 4 season naramba thengnabadagi Phana bahot nakhi adubo miyoi ani nantok tuna chenki miyoi amana fabangam hauki pharba miyoi adugi ahalaman singa wakal taminaraba matung Yaripok bistu nahada leiba Turning Point Recovery Rehabilitation Center da sinakri haire mahana makata nahai Chief Minister gi makhada War on Drugs asina lamdamasigi nahasing nisagi paktagi kanna bhotnariba sibu club asina mapung fana sagot kani loinana club asina kon mamafamda nisa chaba madiyon ba yaroi nisa tingbagi khongjanga seda leibak miyamnasu sagot piu haina makhatarakle Bharatiya Mazdoor Sangha Manipur State na demand mari yawa memorandum amangasi Prime Minister de Pisan Krehaire Hiramasiga mari laina na BMS Manipur State ki General Secretary K Mandakini Devi na thorakpa charola magi matungina Bharat pumbada chathaba program gi sarukam moina ngasi Bharatiya Mazdoor Sangha Manipur State nasu District Collector ki kuthangda Social Security miyoi pumnamaki oina chanahalu labor singi sel tumgi pibam pagatna ba national policy ama semgadabane minimum wages ki mahuta living wages chanahalu haiba demand mari yawba memorandum ama Prime Minister da pisin ki bani haire Communist Party of India na sindana thasi ki taramari digi megi tang taramanga fabo Bharat pumadu changsan leba BJP laingak loisensi leiba kallu miyam kallu haiba khongjang sarugam oina Communist Party of India Manipur State Council na top kongnang kongda kongjang changsan kre hiramasiga mari lainana CPI Ketrigao local secretary KH Bogendra na thorapuchero lamada ngasi CPI top branch na sindana changsan kiba rally ki khongjang aduda party ki hane ki secretary L Sotin Kumar state council member I Tomana chingma miyoi singsu sarukya ki haire
Social Impact Assessment SIA Unit asi kanaguma miyoi karana pressure piraga thabak toba yaroi haina Environment and Climate Change ki Joint Director oibagaloinana SIA Unit ki members soiriba T Brajakumar na phongdokre ngasi Social Impact Assessment SIA Unit amadi Directorate of Environment and Climate Change na sinlangdana Kairang Community Hall da pangtokiba Social Impact Assessment Report on Acquisition of Land for Development of Information Technology Hub ki matangda kananay na bagi tawramda wafamasi phongdokibane mahang na makataraduna hub asi sana bagi damak laingak na 6 konta ahalup 8 mantrupukri 9 jingmayrong nongpok amadi 10 maitay kairangda lam acre chamasup na ama 10 taruk mapal Marinipal lausan mamathautay hairiba mafamasi lausan badap mafamadage environment amadi social impact kayam yam na soki habadu yangsan mamathautay haina phongdokibagaloinana hiramasigi matangda jahi ani romdagi kanaduna lakpani makatana su kanaba jangi haina su haiki Porta satlaga hayeng madugi se sang document wal hoba lai hodan ba to process to bigino habadu madugi wa umna sate ko yam sing hagade koina tawjeri besi porta safir se to to le chapti de to to le adigi amadi government loksan da su different aspect amadi aina hajaning madi social impact assessment unit ki team se so they will be experts in se mokoi am autonomous body ne yam different mokoi da economic instigation lete mokoi da economic pressure pide mokoi da economic high jaba digi damka to economic ne yabe mokoi independent research team District Health Mission Society Imphal West amasung RDO Nursing College lamdeng akut samnaduna Health and Wellness Center Haurang Sabal amasung Health and Wellness Center lamdeng gi makhada leiba mirolbi singidamak Pradhan Mantri Suraksit Madribya Abhiyan mirolbi ima singi khudol haina mingthon ba mirolbi mama singi ba free antenatal checkup amadi RDO Nursing College lamdeng da pangthokre program asida mirolbi yangkai lemna Antenatal checkup tawduna lemna hidak langthak kaya su yenthoki haire Kiamgaida leiba village level federation ahum Zingzil leibi VLAB ibodo khagingamba VLAB amadi Kiamgai yaifakol VLAB na veterinary department ka kusamnaduna anti-rabies vaccination program ama pangthokre ngasi gi vaccination program maduda hui amadi hodong punna Chadruk Humputara Romhida Kap ki haina Kiamgai Youth Pioneer Club na charola madahaire. Manipur da hau ki bapung kunmaria seda COVID-19 ki case amata tengna kide state ki COVID-19 command control room dagi thadora report ki matungina hau ki bapung kunmaria seda puna sample humputaruk test ki haire ngasimyoy amata laina sa dagi fagalakpa ki report leite housing active case masing Nepal leire Hau ki bapung kunmari asida India da naunamiyoy lising mapal charter kun mapal COVID positive oibat tengna ke lainasana maram oiraga miyoy kun mapal leikidre fagalakpa ki jang jada marifitara Nepal 10 taruk Nepal da hengalakre apun ba confirm case na koti mari lak nifu mapal lising tara taruk charter kun taruk yokre Active case masing lising umpunitoy jani marfitara humdoida hantarakre. Lainasa na maram oiraga laikidaba apun mamigi masing na lak mga lising kontra matoy jahum marfitara Nepal sukre. Lainasa na ginaba faduna research jawkiba apun mamigi masing na koti mari lak nifu humdoy lising kun humdoy supna nifu mga yokre. Lainasa na gingaktok na ba vaccine kaptok kiba apun mamigi masing na koti jani kun lak humputaruk lising yangkay henkre. Malam gi oina COVID laijet na khwaidigi hena sokhala balai singi manungda US na ahanba Indian anu subada amade France na ahum subada leire awang nangpok state singi oina Assam na ahanba Mizoram na anu suba amade Manipur na ahum subada leire
Patriotic Writers Forum POF Manipurna Lamdam Siga Saknairaba Ayiba Chanalukhoida Dr. Thiam Suresh Literary Award Kumjali Singani Kunhumdoi Piragani Haire Hiramasigamari Lainana Patriotic Writers Forum Secretary Rakesh Naram Nachero Lamada Ayiba Chanalukhoi Kumjali Singamachamapal Yankhaige April Tara the Taibang Kongdarake Mahakna All Manipur Sumang Lila Changdam Nabada Best Script Writer Taranipal second best script mapalak taduna sumang nila yokhat na buhot na bada ajoba thaudang lawriba ayiba amane All India Radio Infal DD Infal na sakang laba ayiba si Sangay Express ki regular columnist amasu oire Mahak hauze Kangla Fort Board Kangla Religious Committee ke member Manipur University of Culture Academic Council ke member amade University Asimma ki visiting guru su oire haire Health Services Manipur ki Director Faubo Iramba Saknairaba Scholar Dr. Thiam Suresh ki Mingda Mahaki Loinabi RK Tampasana Amade Mahaki Imung Manung POF Manipurna Donor Oidina Pigadariba Literary Award Asida Lupa Sing Tara Sal Citation Amade Memento Yaure Ngasi Panchayat Bhavan Porompat Infal East Psychosocial Rehabilitation of Person with Chronic Mental Illness Haiba Nong Magi Oiba Sensitization Program Amapangtukre Taramadu the CMO Infal East District Dr. L. Indira Devi na Haikibada Aikoi Masal gi Marakta Amanama gi Mating Pangnabagaloinana Mental illness na naraba miyo singda aikoi na hanta na yengloi dabane laina sina naraba miyo singna hingnabagi lanfamda maromdom lepcha bangam na ba tongan ba makhalge life sustaining and support piga daba training sing supi na buhat na rihay ki Infal East ki DC Kumandam Daina Infal East ki CMO Dr. L. Indira Devi Social Welfare ki Director NZ Utam na Chingmana Saruk Yakiba ngasigi tauram aduda Wakal Laina Naraba Singe Daycare Center Yening Daycare Center amasu hangdoki Maitay na Hindu lining laudringai da palamba masaktok paning tausingi mitam mapam chaba yenglaga kinbiyo haina Southeast Asia Cultural Organization sikon haire hiramasagamari laina na ngasi lup asigi Publicity Secretary Thangzam Inauchana thorakpachiro lamada Manipur gi yelhaw miya sigi manat amasung lining top pamasak lejarak e adubo laibag tibade maitay ayambana Hindu lining law kibadage purup ki general amadi puwarida maring marangba haurake Aikoi gi thauna faraba ning tharol kaya gi wari singbul akau parai chanlakhe ngasigi mirol singna thauna faraba ngalingai matam gi ning thau singbu ningsing na bahujik palibalengak asina maitaina Hindu lining laudringai da palamba masak thokpa ning thau singi mitam mafam chaba yengleka kinbiyo makoina tawramba singtha bayaba thabak thoram kaya leiriba singa sigi matangda khananai na bamifam Che pathokpana chingba kayama paikhat piyai ining tau kuyoy tompo ki matamda pung sabagi thabak talawram pathaudang ining tau nauding kongi matamda apong ingkholgi wari singbul amadi ining tau ayang bagi matamda ayang pali haina thon kiba amadi masigi wari singbul singning singba yai Malem gi chawkhat laba mafam singi lambi singda museum amadi mitam sing kinbagom lamdam asidasu haukraba Maitay Kingdom masib lingkat piramba Hindu lining chatringai gi ning thorol kharagi mitam sing mafam chaba yenglaga athubada kinbiyu haire Zaribam Forest Division ki manung chanalaiba Zarimok Forest Range ke Reserve Forest area ki mafam kharada niyom gi wangmada manak nakpadalaiba khonja kharana Uwasing kaktat pamadi lamay tharaga lamsing koktoktuna kwa pamina chingba thazilakpa sing Zaribam gi pawmi kharana chatuni yang silubada thengnara ki bagaloina na Forest asigi boundary ki matangda chayet na balairabra haiba wahang sulakle hairiba Zarimok Reserve Forest asi kunja singi maikai dagide Reserve Forest asi leitringi mamangda makoi ahal laman singna kunda bahoraki haina suklem tawre Forest ki lamsing kokthok lamba sigi matangda pawmi singna Zarimok Forest Range ki official singa unarubu matamda official singna hai Zarimok Range ki Reserve Forest manungda leiba lamkhara manak nakna leiba kunja khara na kokthok lamba thengna badagi Forest ki official singa kunja singa puna famina duna Forest ki lam kokthok ki bamafam singda Forest Department na upambil sing thaba haina yana ki haire Pawmi singda Zarimok Forest Range na konliba Forest area ki boundary chapchaba ama Zarimok Forest Range ki official na pibangam ki dabana maram oiraga boundary ki chayet na balairabra haiba wahang amalakli Forest asika taina na kundariba Soma Punji Kulgi Village Chief
Lansung Marna Fongdorakpagi Matungina, Kumja Lisingama Chamapal, Kunipalda, Mahaki Mapu, Kulasigi Ming Tondina, Kundaba Hoki Haina, Lisingama Chamapal Kontrani Toida, Hill House, Tax P. Bahoraki, Adubo, Hairiba, Mafamasi, Reserve Forest Kilam Oidina, Lairambasi, Angakapong E, Konjasina, Lausingut Tobagi, Umangwamang Koktokpada, Forest Department, Ating Bapirak Libasina Maram Oiraga, Housit Lady Bachayet Nabasi, Marilena Authority na Yang Sinbiu Hainasu, Makataki. Reserve Forest Area da yung Sajin Basing, Manipur Government na Taktokpada, Soma Punjigi Kun Asisu, Yaukigatra Haina, Konjasang na Mipay na Hauri. Sidi hojik office kena sabado adu lam se ipuna piba aduga simple plot adu su piba khundagi office chat pada sigun phaja ba tabado adu ni simple plot adu khattani ipuna piba boundary se room da no haire ga ko ano bala ko makhina hangi khoida ekhoi su khangdeba ekhoi boundary oina piba na teba forest office gi dama khattana piba ni na boundary simbi deba ipu singda adum uthabi rega ekhoi jamna waeba masidi ekhoi gi lamni na ko lamni na haibede ekhoi gi khundi na ekhoi gi nina forest na lobby re hairedi ekhoi su wa Kumja Lisingam Chanipal, Marfatara Mathoigi, April Kuntaruk, Sajibugi Taratarik Nipan Bat, Nomazing Namita, Haying Kongbal, Upongyumpam de Lady Ba, Sanamahi Laisanga Sibu. San Biduna Miamda, Kutsinabiramba, Ningto, Kulechandrabu, Ningsingduna, Laningto Sanamahi Temple Board Nasinduna, Ningto Kulechandragi Fotoda, Haikalekat Tamduna, Ikai Kumnabut Pagitaram Ama, Nasipang Tukre, Taramaduka Marie Lenana, LSTBG, Member Secretary, Maisnam Sivadataluang na Haikibada, Ahan bo ay napangtok libat ning sing taramasi, lakadori ba jahi sing dadi, hen napak jaw na pangtok lagani, ning tau kula chandra gimitam amasukin na batarang tauragani haiki. Tauramadu da Manipur University ki Culture gi VC Professor Paunam Gunindro na hai, yam na pukning nung siningay oina ning tau kula chandra na, Lan gi aki bajay theng marakta khagileba kongsandringayda sanamahi laisang asi sangaram kibane masi London gi India Office Record amade Manipur gi Chaitharol kumba badasu mayek seng na yauri haina ngasi gi taramadu da LSTB gi Vice President Vidyapati Senjam Moirangtem Nauda Lenkumba Dr. Waikom Romes Board Member Staff Amayba Amaybi amade isay loisang gi miyoy kayana saruk yaki Loisilakpa adugi pungpamgi yamna ningnik lawrbo matamsida magi makhata ba lalong mayam ama makhata na sathadringai da magi mapai bungo ainin tho sanjakidina urebi mutambiramba ya ayin koban pungpum da leiriba imai pagi khobomsi sigi sangle na masana bi urebi mutamasi man makhata ba lalong ama ya laga mafam matai sinda sathadringai da khongsandringai da 1891 gi April gi kunga taru sajibu gi 32 panmano maijing nimisida ekoi license niyam du kusin nabirambani India के Prime Minister Narendra Modi na ta khodinge All India Radio da sandokpa mahaki man ki baad pukning giwa episode chama surakpa ka mari laina na Prasar Bharati na sindunanga si New Delhi da National Conclave ama pangthokre hairiba thorama se India ki Vice President Jagdeep Dhankar amade Information and Broadcasting Union Minister Anurag Thakur su saruk yake hairiba thorama se ke saruka mo aina session marithok na khaidokuna Prime Minister na mahaki man ki baat sing na miyam gawari watay sana ki basing yauri haina Information and Broadcasting Secretary na Fongdokki. Loina na Prime Minister gi man ki baat sing da mahak na maming panlagawari watay sana ki ba India gi tongan ba mafamdege miyoy chama nga sige tharama se saruk yaki man ki baat ki chama sub episode ka mari leina na pangtok liba nga sige tharama se da Union Home Minister Amit Shah yauna tongan ba Union Minister kaya na saruk yapag loina na chama suba man ki baat ka mari leina na coin ama su launch toki loina na lakliba nong maizing namita sandokadari ba episode se Lanai FM station Community Radio amade tongan ba TV channel yauna All India Radio gi radio station listing ama henbana broadcast togadore. Pau gi maragthat na break amatang lawjare. Free Kosal Vikas Yojana PMKBY 4.0 scheme gi makhada heng dyer lang machu sangbagi free training pizagadori akaknaba sit masingni ahan balakpa miyoi singda hena khudong chabasu pizagani
leifamgi khudongchabsu pizari akupa marolgidamak lengsinbiraksi KB Philanthropy 5 Khabam Lamkhai Mantri Pukhi mobile number 8732017957 amadi 8794275386 da contact tobiraknaba ninsingjai. Breaking matung taramok chari makataba pau pizari. Tom Tara Mathoi Rak MLA Oiduna Punjab ki Chief Minister Mangarak Oiramlaba Siromani Akali Dal SAD gi Luchingba Prakash Singh Badal ngasi Mohali gi Lanai Hospital amada leikidre mahakna leikidabada Prime Minister Narendra Modi na awaba phongdokhibaga loinana mahakna leikidaba si chawna mangsaba mani haina Prime Minister na tweet tawri Prakash Singh Badal gi thawai yaudra hakchang ngasi Chandigarh da leiba Siromani Akali Dal gi office ta purakre mahaki mafamda aroibai kai khumna buutnaba party office ta pangthokadaba thoram amada Prime Minister Narendra Modi su saruk yaraba yai haire. Chief Minister Nongtumam Birena veteran politician Prakash Singh Badal na leikidabada awaba phongdorakli Chief Minister na Twitter da phongdorak pawarolda SAD Luchingba Prakash Singh Badal bu mahakna pangthoklamba thabak thoram singidamak singthaki CM na leikidrabagi imungna tahuri awabada sa saruk yajari haire. Hauzik sanabagi pau lobirasi. Manipur Archery Association ki meeting makhada Vikas Archery Academy ni sinduna Luang Sangbam ki North Imphal Development and Sporting Union ground da kontrataruk suba sub junior state level archery championship pangthok lagani haina association na thadorok puchero lamada kanghalakle championship asi lakliba me tarani thoi digi hauraga taramari fawa pangthok lagani championship saruk yaningba unit singna thasigi me tara faubagi manungda archer singa marilena che chang singaloina entry form MAA gi office ta thazilakna basu khangalakle akupawarol MAA gi joint secretary A Sonachan sir madegi khanglaba yaragani haina sucherolda makhata na khangalakle. Board of Control for Cricket in India ki meeting makhada National Cricket Academy na sinduna West Bengal gi Kalyani Stadium da thasigi kunmari dagi hauduna chatarakliba North East Senior Men's Camp da Manipur Cricket Association dagi sanaroi taruk hanna khandana saruk yariba ki mathakta taret saba sanaroi oina cyclone thangmai bangi sanaroi Vikas Singh bo All India Men's Senior Selection Committee na khalakle haina Manipur Cricket Association na kanghalakle panbaya badi camp asida hana model club chinga makhadagi Maitan Kaisangbam Langlon Yamba PTRC Patsoidigi Biswajit Kontalzam Rajkumar Rex, Fairoism Jotin, Trau Kwakatal Digi Pukrambam, Prafulo Mani Amadi, Cyclone Thangmai Bandegi, El Kisane. All Manipur Filmmaker and Producer Association na sinduna Kiamgai Haibong Makhong Grounda, Tasigi Kuntaret Tagi Hauduna, Lagliba Me Ama Fauba, Film Forum Gi Makhada Leiba, Gil Singdegi Oiba, Gil Singh Tegyoiba Football Tournament saruk yagadariba All Manipur Cine Equipment and Handler Association gi sanari singda dress kutsinadina yaifa paujal pikre uniform yentokpagi tharamadu Imphal East ki Upadakshya Catherine Tama Devi MFTI gi Director Birendra Salam Film Actress Gurumayum Ongbi Motibala Devi Gapilina Mayanglambam na athoiba mithunglen oina saruk yaki. Ngasigi oiba ay ngasagi pao pizere. Ngasi Manipur da khwaidagi sabagi chang asi degree Celsius kontra 10.2 oiki khwaidagi ingbagi chang na degree Celsius 10.2 oiki nungsite yawba ising manilgi chang ayukta chada humpuhumdoi amade nungtildana chada kontra mari oiki. Loisilakpada maruba pausing amukana pisari.
Chhattisgarh ki Dantewada Naxal Singha plan taramba sakti leiba IED ama pokhaibada driver ama yauna army personnel tara leikidre. Kamjong district ki Kumram village pu Sansad Others Gram Yojana gi makhada MP Dr. Loro S. Hojena model village amu aina sakhangle haina lauthokre. Thangmaiban Hizam Dewan Laikai da RK Vidyana Thari Yandana Laiki da Bukit Thodok Yaning da Fongdoktuna Kuyadong Andolan Kaithelda Wakat Mifam Chatakre. Works Minister Govindas Kontauzam ne Imphal Yaidipok lambi semlagani haina thazaba pirakpadagi matam kaktuna lambi tingbagi khongjang handokre. Amade Tripura gi Kawai district ki Manipuri singna namna khundaba Gauranagar da Nipilal gi mitam ama lakliba April gi tang kontra da maikum hangdok lagani. Ngasigar na sandok chaba Manipuri IS News matanga si Daloy Sinjare mideng tabi ni buseng bamukahana kurumjare.